Afawba businessman Goutam Adani. Goutam Adani giming ta da balai raktrengasi airport tagi hona chana ba thau loinana aikoina daily sizinariba pot kaya ta magi business yauri. Asuk sathiba business empire ama worldwide ta karamna semkibano masigi maramdi Adani na hai aigi oina thabak ama phawba achaw pik leiti. Apik padagi achawbo oirakpa haibase chatnabini. Goutam Adani ina khunba imung dagi horakkibadi natte but angang oiringai sen leitaba maramna school tamba tokhi. Gujarat kini mahak ase ngasi di sen paire haiba Reliance ki kanglup ka maga competition kanna oirakli. Kanana khaluba nongma Goutam Adani amati magi company ki property na Reliance taki hen kibra kaino. Makoy ase empire amagumna business ta sandokrabani sen gi mathakta taw haibaduni but no muda oikibanate it takes time. Goutam Adanina magi punsida tawkiba thabak punamak yamna thamui changna tawi haidi zero level dagi billionaire oirakpa phawda yamna wana honaki hai 1962 da Ahmedabad Gujarat ta pokibani magi father gi dukan macha ama lerami but madu failure oiraki school gi fee piba ngamlakti Adani school thadoki aduga thabak ama tawge khanna Mumbai da laki yamna wana khangki chahi ahum Mumbai da madudagi diamond deal to banupa amagi nakta job pangki masidagi bhap taraki life ta tawgadaba asikarino masidagi job thadokle aduga jaberi market ta diamond brokerage ki thabak hawkibani Gujarati kanglup ase business masana hai makoi gi mapok tagi yawraklabani 1981 Europadadi Adani business toraga paisa karamna paini haibagi way ubahuki 1982 da magi mayambana company ama leirami Gujarat ta madu pot yomnaba plastic saba company ni madu run oiba warami baramdi madu sanaba machak bathum India da wat pamaramna mapan lebak tagi import toba taki mayambagi company da manager oina thabak pui machidagi import tobagi thabak ase hauki Kandala port ta plastic granules ki imports tawba hawi madu India da amuk yoli madudagi product adu amuk export tawba hawi 1986 da Adani Exports haina company ama linkhalli tungda Adani Enterprise haina mingtholi mana metals agriculture product aduga phi sabagi machak na chingba trading tawi business pajana ran oire masidagi magi bing chatpa hauki Adani haiduna 1994 da Adani Enterprise ase share bazar da list tawkibani 1995 yoraki masigi chahi asidagi ngasi mana yokhiba thak ase lakpagi langjin hangki maramdi Gujarat government na port sing private company da sinadokpagi decision lauki Adani na powership tabaga haure aidi haiduna khwaidagi chawba port mundara kauba ase laukibani leikibani 8,000 hectare chawba India da khwaidagi chawba port ni manakte airport ka leiboni amasuk rail line su tapna tapna chaokhatliba Adani nasidi Adani Bharat ki khwaidagi chawba infrastructure group ta su challi Visakhapatnam Kerala Tamil Nadu Odisha Maharashtra Kerala Andhra Pradesh ta Adani ki port mangai kare maramdi Adani group ase port management gi oida aphawba company amasuni Wilmar company ga amuk makoi ga khusam naduna Fortune refined oil production hauki Fortune ase kayam seasonary mayamna haibasi yengbiu kaya dayamna sale oiramgani masitana tana dal ata moida yamkre makoina dil toriba asum torokpadagi Adani na Food Corporation of India ga pullaga leibak sigi state ayambada achochoba silos saki silos haibasidi chana thaknaba pochei thampamni silos amadagi amada samnanaba masagi oiba rail line semdana thamli masitana tana achochoba rajya singta electricity supply tauri Adani group na koila khoni kayani magi koila gi mateng na power plant kya ran tauri Australia gi coal mine leiri panupani mahakse masitana tana Malaysia Indonesia dagi rail line semduna koila leiba hauri 100 Arab dollar hand krema gi property haujik amuk India gi airport kya su magi under de chatkre 50 years ki ni masigi sign ase Adani gi business India da tana ngasi di worldwide tane share the view video ase please